Room adudani Julie thariba table aduda makut adu ngathaduna ungdula lei. Mamit adu nungaitabagi ikhona ni cheliba pirang adu leptaba makhitari. Tabli chentariba mitu pirang mahakna igi thamoida kari wahangbu hangliba. Matam haiba mahaksu hauhaningde ngasi haiba numitisisu lohhiningde. Haukiba khangaude punsi mahaksu. Matam mahakna wanba leibagum Juligi punsidasu ahongba lakpagum tauri. Asomdana lakpa mobile aduda game sanaduna yam nungaina leiri. Welcome to listen first blood haidana mamanaba kharaga hongnaduna game adu sanari. Asomda inimila ai haidana langdana yam nungaina game adu sanari. Ngahaktangi matungni sanahal changlai aduga somna hairi. Khanghaudana lakpa haidana khona adu katakna kaurami. Lakpa Bluetooth adu hapaga sanabana mayambana kauriba adu taramde. Sanahal lakpa haidana yam sauna karaklami. Karino tamo adu yam kana kauriduba. Tamo na ngasade kaubadi tabrana. Tamo se nangoda wa mahagi hadana changlaidi. Kay wana tamo hekta hayo. Haidana pyramniba phone adu muthaduna famungda thami. Aduga mana anida hapliba Bluetooth adusu lakthoklami. Sanahal nang lohongna badawsi nasa hairi matik charabani. Adudagidi isaga senthoklambi amasu leirabani. Isana wakal kanthaba ngamnabani. Lakpa ingakna mayambada yinglaga asamna hairi. Karino tamo hana honggadabani. Aina mataw karamna hongdawriba. Adu saru tamo hana hongna badawsi. Wahay mayam adu hairamnaga sanahalsu lakpagi rumdagi thoraklami. Aduga magi room aduda changkre. Phone adu metuna yingli pungdi karisu thengbadi oiramde. Amadu kamaina leirisano amta changluki. Haidana sanahal laklami. Thong adu tili Julie thong adu tapna hangdoraklami. Sanahal oiduna leirami. Mamit ani adu misna aduda leptaba makai yinglarami. Khanghaudana sanahalna Julida asumna hanglai. Kaidoromino. Novel samaka simparamani. Ikarap sa tawi lalat tawraga asumna hanglai. Tamo na lai se kailege. Karim naitradi lakpaya da baywara. Adoy na dida. Tamo sidi sagon kriyamna. Sauzade. Haidana tholaba kasa haiduda siglai. Ado karamba writergi novels no paramido. Ninki yaumskini. Thriller the best of a story ni. Tamosu novels kumba yam kadaba male. Parami. Hana karabudi. Hautikti toina padre. Ado aina haiba wahangi pakumdi karam kanda bigi haina. Miyam chaali kona. Julie. Tamo. Adugi afamdo ayaba ngamoida. Icham na dumdonesi. Karigumba nina khangnaga aibulada unkini. Aduga aidi lairba machani. Pupang sudabini. Nini hoina ibu yamasigi mama hoina loksin bangamlo. Adugi saru tamoga lingwanan kadaba miyo moini ingbiyo. Moi karo ai karo leituse. Nangna riyam anam kalisi kaigino haibnida. Nongni nishida aiga wahangi pakompiro. Ai ngairabani. Hairamnaga fit launa haiduduna thokre. Julie. Aina kamdoisibu kainoba. Moi machin manawgi marise. Aidi bako. Manawbaga mayamaga japmemane. Matam aduda lakpa floor aduda karaklami. Aduga Juligi roomgi thongadu hangduna leiba adu ure. Aduga mahak changlaktuna asomna hai. Nahandi yam faukidane. Nong madi lakpa kanano haibado. Mi iksing na khanglakini. Aduga nangbusu aigi kuttagi nathayriga chenba ngambra haibado yengba taredana. Julie haiba mayam adu thosada mamai adu atoba jaga amada yengduna yamnu sitabagi mawong amaga loinana lei. Kona thangda asumna hari. Nupi angangda kihan khangalaga thap tawraga paisa khar tawraga kiraga chitkadaba nupido haidinati. Aduga simasu khaw. Nangna ibo nangi oina bahonarabasu napunsidudadi aigi nungsibadi nangi nafamda biroi. Wahay mayam adu hairamnaka Julie corridor adomda thokre. Lakpa
Julie thokiba adom da mamit adu faina yengduna lehawi. Wadi ngangti. Julie ahang mamalang adu da pairiba chelasing adu yengduna momon tamak nokduna yengduna le. Thamoy nungda awaba kaya ama leirabasu mapan thongdadi nungaibagi saklon amani. Ngasi kari oini hayeng kari oini khangba tamba ngamdraba miyoibagi punsini. Leimasu thoraklami Julie haina tapna maninglomdagi kauruklami. Julie tapna onthorai mamit adu tariba birang adu teithoi. Nganglainana jeliba ilu birang mahakti kananasu thingba ngamde. Nangbu hosipau nine da wararibro. Nine nangi napamda yam lankri. Kaigi waraudu nine ay kaisum tawdiye. Nine gi thelaba phatraba wakhalona nangbu kayada lana lauruba. Nine ngasidi maikire. Nine ay nine da mafam tahage ngasidi. Kariwano nang na haningbado hekta makoydana nine da hayo. Nine ay pesadan machalage. Ha kariya nang di karay da pesatan doriba. Adusu nubi na hakna. Ay nahana tabag toromba hotel malay nine. Aduda haraduni. Pari adugo apamdo nang ibungo jawbada harabro. Haidri nine. Ay nine dana haraga kona tapna tamoda haragin kalaba. Pari nang napagadobado kalao. No manini haukre Julie tabak adu haina budget ke haidana mafi maron adu nana loisinjay. Aduga lusin baloredana thorai. Nene ay mujalukige. Haima nang loisin baloraba. Chakadi kara chakhodana. Nene ay chaningje. Harilama agadi hotel da karino ama hekta jaragi. Adu nangbu paisa kaiga pasana yaurabro. Yaure nine. Asum dang namak Julie geda dom da thokre. Matang adu chanana sanahal sudhoruklami. Sanahal. Ima Julie na chatkrisibu karaidano. Karino ne. Nangbu ngarang Julie na kairam hektraba ne. Harekti ne made. Wakaladu da khali kaigino mana aingonda hairam drisi aduga mahakna chalisina karaida. Mana hana thabak tawramba hotel ama leimale aduda thabo amu yaujagi haidana unaba chatkibani. Sanahal mafamdudi khangbro ima. Mafamdi imadadi hairamdeda. Sanahal hatu mahaki room da chansin kare. Tawrisi ingone masidi bako kaya da pinkrabano. Moi machimanaw anise. Ay karam ngangnagadamnu khangdre. Julie su thabak mafam yorami. Hotel adugi manung aduda changlai. Manager nabi adu famduna lerami. Julie, ma'am. Laisna. Julie, nang sida lakpabu kelige. Ma'am, ay mafam sida thaba muhana tawba yawsage haidana ma'am na balak chabane. Julie, nang se mafam sida thaba tahoningdabadi nate. Adubu nangi asoiba kharale. Thaba asi tokiba matamda nang karimta su hairam banate. Aduga hojingna thabak to baise mafam asida kaya nungairoi. Hojikti nangi mahut miyama su hapre. Akhogi thabak sidi nangna su hena khangliduni. Festival matamdadi miyam la haba. Yaragadi mem egi thabak se amta yabiyo. Julie, mem da wayam nayangano. Matang aduda hotel adugi mapu oiriba chinglen laklami. Manager kari dorage. Julie nang sulaklami bro. No yanina sanariba ori adu loina tari. Coffee amta semlo. Ay sida famduna leiramke. Laisna phagani sir. Julie sida ngaya pamo. Yamna thazadi. Nangna mafam sida lakpabu kailegi. Nangna mafam sidagi thabak tokibugi maram karigino. Aduga aina nangbu yam thirami. Nangdi adum phangkidre. Aduga nangi phone su adum phangkidre. Adu nangbu nungaibo. Julie, nungaite haibadi yadabanina. Ay mafam sida amukana thabak darage haidana lakpane. Adubu miya topa ama mahutsin kramale. Ay chalagi ngasigidi thankrani. Noma phasana thangnarasi. Hairam naga thokige tawi chinglen. Ngaiko nung fadok tang thangnaraga chalage hairo.
ꯑꯗꯨꯏ ꯅꯠꯇꯦꯗ ꯂꯤꯁꯅ ꯀꯣꯐꯤ ꯑꯃ ꯁꯦꯝꯂꯗꯨꯅ ꯆꯤꯡꯂꯦꯝꯗ ꯄꯤꯔꯝꯃꯤ. ꯁꯔ, ꯀꯣꯐꯤ. ꯖꯨꯂꯤ, ꯍꯌꯦꯡꯗꯒꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯑꯃꯨꯛ ꯂꯥꯛꯑꯣ. ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯂꯤꯁꯅ. ꯀꯩ ꯍꯥꯏꯒꯦ ꯁꯔ? ꯖꯨꯂꯤꯁꯦ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯂꯥꯛꯑꯅꯤ. ꯅꯣꯏꯅ ꯈꯔ ꯃꯦꯅꯦꯖ ꯇꯧꯔꯣꯀꯣ. ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅꯕ ꯅꯪꯅ ꯐꯖꯅ ꯁꯤꯜꯂꯣꯀꯣ. ꯂꯤꯁꯅ, ꯐꯒꯅꯤ ꯁꯔ. ꯆꯤꯡꯂꯦꯟ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯖꯨꯂꯤꯁꯨ ꯆꯤꯡꯂꯦꯟꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯦ. ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯖꯨꯂꯤꯅ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯆꯤꯡꯂꯦꯟꯅ ꯎꯔꯝꯃꯤ. ꯒꯥꯔꯤꯒꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯆꯤꯡꯊꯗꯨꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ. ꯖꯨꯂꯤ, ꯑꯩ ꯊꯤꯟꯕꯤꯔꯝꯂꯒꯦ ꯂꯥꯛꯑꯣ. ꯖꯨꯂꯤ, ꯌꯥꯔꯅꯤꯗ. ꯌꯥꯔꯣꯏ, ꯂꯥꯛꯑꯣ. ꯑꯩ ꯑꯗꯨꯝ ꯊꯤꯟꯕꯤꯔꯝꯃꯒꯦ. ꯆꯤꯡꯂꯦꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯖꯨꯂꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯝꯃꯤ. ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯆꯤꯡꯂꯦꯟ. ꯖꯨꯂꯤ, ꯀꯩꯗꯧꯔꯒꯦ? ꯋꯥꯒ ꯉꯥꯡꯗ꯭ꯔꯗꯤ? ꯀꯩꯝ ꯇꯧꯗꯦꯗ. ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯈꯟꯕꯅꯦ. ꯑꯗꯣ ꯍꯥꯏꯕꯗ ꯑꯗꯨꯝ ꯏꯀꯥꯏꯔꯒ ꯂꯩꯔꯤ. ꯖꯨꯂꯤ, ꯀꯩ ꯋꯥꯅꯣ? ꯑꯗꯨꯝ ꯍꯥꯏꯌꯣ. ꯆꯤꯡꯂꯦꯟ, ꯅꯪ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦ. ꯍꯥꯏꯔꯛꯄꯗꯤ ꯌꯥꯝ ꯂꯩ. ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯤ. ꯀꯅꯥꯝꯇ ꯊꯥꯖꯕ ꯉꯝꯗꯦ. ꯅꯨꯡꯁꯤꯅꯔꯒ ꯍꯌꯦꯡ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯈꯥꯡꯕꯒꯤ ꯆꯩꯅꯥꯗꯣ ꯑꯩ ꯉꯝꯂꯣꯏ. ꯁꯅꯥꯍꯜꯁꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯂꯦꯗꯔ ꯖꯦꯀꯦꯠ ꯕ꯭ꯂꯦꯛ ꯃꯆꯨ ꯑꯗꯨꯒ ꯈꯨꯗꯥꯡ ꯒꯥꯔꯤ ꯒꯣꯜꯒꯤ ꯑꯗꯨꯒ ꯀꯌꯥꯗ ꯅꯤꯡꯊꯤꯔꯦ. ꯋꯥꯡ ꯆꯥꯎꯔꯕ, ꯌꯦꯡꯕꯗ ꯃꯤꯠꯅ ꯊꯨꯞꯄ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏ. ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯈꯨꯗꯤꯡꯃꯛꯅ ꯁꯅꯥꯍꯜꯕꯨ ꯄꯨꯡꯉꯥꯡꯉꯥꯡꯅꯔꯝꯃꯤ. ꯍꯩꯃꯥ, ꯅꯪꯅ ꯑꯃꯨꯛ ꯀꯔꯥꯏꯗꯅꯣ ꯍꯥꯏꯋꯥꯅꯦ. ꯑꯃꯨꯛ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏꯗꯨꯅ. ꯑꯁꯤ ꯐꯥꯎꯕꯗ ꯊꯣꯛꯈꯤꯒꯦ ꯇꯧꯕꯅꯤꯃ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯒꯦꯠ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ. ꯖꯨꯂꯤ ꯋꯥ ꯍꯥꯏꯗꯦ ꯒꯥꯔꯤ ꯀꯨꯝꯊꯗꯨꯅ ꯆꯪꯂꯛꯂꯝꯃꯤ. ꯒꯦꯠ ꯑꯗꯨ ꯌꯧꯔꯛꯄꯗꯅꯤ ꯆꯤꯡꯂꯦꯟꯅ ꯀꯟꯅ ꯀꯧꯔꯛꯏ. ꯖꯨꯂꯤ, ꯕꯥꯏ. ꯖꯨꯂꯤ ꯆꯪꯂꯛꯄꯗꯨ ꯎꯔꯦ ꯁꯅꯥꯍꯜꯁꯨ. ꯖꯨꯂꯤ, ꯑꯝꯇ ꯉꯥꯏꯈꯣ. ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ? ꯁꯅꯥꯍꯜꯅ ꯈꯣꯟ ꯀꯟꯈꯠꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯤꯖꯕꯁꯨ ꯐꯥꯎꯏ. ꯑꯗꯨꯕꯨ ꯁꯅꯥꯍꯜ ꯅꯣꯡꯊꯣꯔꯛꯏ. ꯀꯤꯖꯔꯤꯕ ꯑꯩꯅ ꯀꯣꯜ ꯀꯜꯂꯛꯄꯁꯤꯗ? ꯖꯨꯂꯤ, ꯍꯣꯏ, ꯀꯤꯖꯩ. ꯇꯥꯃꯣꯅ ꯁꯥꯎꯕꯁꯤ ꯀꯤꯔꯗꯤ ꯅꯪꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯇꯥꯃꯣꯗ ꯍꯥꯏꯔꯝꯃꯒ. ꯖꯨꯂꯤ, ꯑꯩꯗꯣ ꯍꯥꯟꯅ ꯈꯜꯂꯨꯗ꯭ꯔꯕ. ꯈꯨꯗꯛꯇ ꯈꯜꯂꯛꯄꯒꯤꯅꯦ. ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯝꯃꯒꯦ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯂꯩꯃ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯅꯣ ꯏꯕꯨꯡ ꯑꯆꯧꯕ, ꯅꯪꯅ ꯃꯤꯉꯣꯟꯗ ꯋꯥ ꯍꯪꯕꯕꯨ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯇꯧꯗꯅ ꯍꯪꯉꯤꯗꯨꯕꯣ? ꯁꯤꯗ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯈꯤꯅꯤ. ꯏꯃꯥꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ. ꯃꯤ ꯃꯈꯜ ꯌꯥꯝꯃꯦ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯏ. ꯏꯃꯥ ꯍꯣꯏꯒꯤ ꯅꯍꯥꯋꯥꯏꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒ ꯔꯣꯃꯥꯟꯁꯀꯗꯤ ꯈꯔ ꯈꯦꯠꯅꯔꯅꯤꯀꯣ ꯏꯃꯥ. ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯂꯩꯃ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯀꯌꯥꯗ. ꯃꯄꯥꯟꯗꯒꯤ ꯂꯩꯃꯁꯨ ꯖꯨꯂꯤꯒꯤ ꯔꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ. ꯀꯩ ꯍꯥꯏꯒꯦꯅꯤꯅꯦ? ꯅꯪꯒꯤ ꯊꯕꯛꯀꯤ ꯆꯠꯂꯨꯕꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯑꯕꯅꯣ? ꯌꯥꯔꯛꯑꯕ꯭ꯔꯣ? ꯌꯥꯔꯛꯑꯦꯅꯤꯅꯦ. ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯆꯠꯄ ꯍꯧꯗꯣꯏꯅꯦ. ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯔꯣ. ꯑꯗꯨꯒꯅꯦ ꯅꯦꯅꯦꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯁꯤ. ꯅꯦꯅꯦ ꯍꯩ ꯃꯍꯤ ꯁꯦꯝꯕꯤꯔꯛꯀꯦ. ꯆꯠꯂꯨꯕꯒꯤ ꯅꯁꯥꯗꯣ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ. ꯍꯣꯏ ꯅꯦꯅꯦ. ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ. ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯂꯗꯨꯅ ꯆꯅꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ. ꯆꯅꯨ. ꯍꯜꯂꯣ ꯖꯨꯂꯤ. ꯀꯔꯤꯅꯣ ꯅꯨꯄꯤꯁꯤ ꯉꯁꯤꯗꯤ ꯊꯥꯖꯗꯅ ꯀꯣꯜꯒ ꯇꯧꯔꯛꯏꯁꯤꯕꯣ? ꯑꯩꯅꯦ ꯃꯊꯪꯒꯤ ꯊꯥ ꯍꯧꯒꯠꯂꯛꯄ ꯑꯁ꯭ꯋꯥꯏꯗ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ. ꯑꯗꯣ ꯑꯕꯣꯛꯀ ꯅꯣꯏꯅꯤꯒꯤ ꯏꯝꯐꯥꯜꯗꯒꯤ ꯀꯔꯤ ꯂꯩꯔꯛꯎꯒꯦ? ꯆꯅꯨ, ꯑꯩꯒꯤꯗꯤ ꯅꯪꯅ ꯂꯩꯔꯛꯄꯗꯣ ꯑꯗꯨꯝ ꯌꯥꯏ. ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯩꯅ ꯊꯕꯛ ꯑꯃ ꯁꯨꯝ ꯇꯧꯒꯦꯅ ꯍꯥꯏꯗꯅ ꯎꯅꯔꯨꯕꯅꯦ. ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ. ꯌꯨꯝꯗ ꯁꯨꯝ ꯐ꯭ꯔꯤꯗ ꯂꯩꯕꯁꯦ ꯋꯥꯏꯅ ꯇꯧꯕꯅꯤꯗ. ꯆꯅꯨ, ꯑꯗꯣ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯃꯆꯤꯡꯗꯣ ꯃꯤꯒꯤ ꯌꯨꯝꯗꯨꯗꯗꯤ ꯇꯧꯔꯨꯅꯨꯀꯣ. ꯅꯪꯅꯦ ꯉꯥꯡꯊꯣꯔꯛꯄꯁꯤꯅꯕ. ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ ꯉꯁꯤꯒꯤꯗꯤ. ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯔꯛꯀꯦ. ꯆꯅꯨ, ꯂꯥꯛꯑꯝꯗꯥꯏꯗ ꯍꯥꯏꯔꯛꯄ ꯀꯥꯎꯅꯤꯀꯣ. ꯖꯨꯂꯤ, ꯍꯥꯏꯔꯛꯇꯣꯏꯅꯤ. ꯂꯩꯃꯅ ꯖꯨꯂꯤꯒꯤ ꯍꯩ ꯃꯍꯤ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯖꯨꯂꯤ, ꯅꯦꯅꯦꯅꯅꯦ ꯍꯛꯆꯥꯡ ꯇꯦꯛꯈꯠꯅꯕ ꯍꯥꯏꯗꯅ ꯍꯩ ꯃꯍꯤ ꯁꯦꯝꯕꯤꯔꯛꯄꯅꯤ. ꯅꯦꯅꯦ ꯋꯥꯅꯕꯅꯤ ꯁꯦꯝꯗ꯭ꯔꯕꯁꯨ ꯌꯥꯕꯁꯤꯗ. ꯑꯗꯣ ꯅꯦꯅꯦ ꯂꯥꯛꯄꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ?
ꯉꯁꯤꯗꯤ ꯎꯗꯦ ꯑꯁꯤꯃꯅꯅꯦ ꯄꯨꯔꯥ ꯀꯠꯇꯅꯤ ꯃꯥꯅꯕꯨ ꯀꯩꯗꯧꯔꯨꯅꯤ ꯃꯥꯒꯤ ꯀꯥꯗ ꯒꯦꯝ ꯁꯥꯟꯅꯔꯝꯈꯤꯅꯤ ꯉꯪꯅ ꯁꯛꯅꯕꯒ ꯌꯥꯄꯣꯠꯇꯤꯗ ꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯃꯌꯥꯝꯕꯒ ꯃꯥꯒ ꯌꯦꯡꯅꯔꯨꯕꯗꯤ ꯃꯌꯥꯝꯕꯅ ꯄꯨꯔꯥ ꯑꯉꯥꯡꯒꯤ ꯋꯥꯈꯜꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯅꯥꯎꯄꯥꯁꯤꯅ ꯄꯨꯔꯥ ꯂꯩꯈꯠꯈ꯭ꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯛꯄ ꯊꯣꯔꯛꯂꯝꯃꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯤꯡ ꯍꯧꯖꯤꯛ ꯄꯟꯈ꯭ꯔꯤꯗꯣ ꯑꯩꯁꯦ ꯅꯣꯏꯅ ꯄꯨꯡꯄꯟꯗ ꯄꯟꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯉꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯔ ꯈꯪꯅ ꯆꯠꯄ ꯐꯩꯀꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯂꯥꯛꯄ ꯃꯃꯤꯠ ꯑꯗꯨ ꯐꯩꯔꯞ ꯇꯧꯅ ꯖꯨꯂꯤꯗ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅꯃꯛ ꯍꯞꯇꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ ꯁꯅꯥꯍꯜꯗ ꯃꯄꯥꯕꯨꯡꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ ꯍꯜꯂꯣ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯒꯦ ꯇꯣꯝꯕ ꯏꯕꯨꯡ ꯑꯆꯧꯕ ꯄꯥꯕꯨꯡ ꯑꯁꯤ ꯊꯣꯔꯛꯀꯅꯤ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯀꯅꯤ ꯅꯃꯥꯗꯁꯨ ꯄꯥꯎꯁꯦ ꯈꯔ ꯍꯥꯏꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯔꯤ ꯁꯅꯥꯍꯜ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯐꯨꯠ ꯃꯥꯡꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯗꯕꯅꯤ ꯃꯤꯅ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯔꯗꯤ ꯂꯩꯃ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯪꯅ ꯂꯥꯛꯇꯅ ꯀꯧꯔꯤꯗꯨꯕꯣ ꯍꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯂꯅꯤ ꯑꯗꯨ ꯍꯥꯏꯔꯛꯄꯅꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯒꯥꯔꯤ ꯑꯗꯣꯈꯔ ꯆꯥꯝꯊꯣꯛꯅꯕ ꯇꯧꯗꯅ ꯑꯩꯈꯣꯏ ꯅꯥꯎꯗ ꯍꯥꯏꯔꯝꯃꯒꯦ ꯑꯩꯗꯤ ꯐꯤꯔꯣꯟ ꯈꯔ ꯁꯨꯗꯕ ꯂꯩꯌꯦꯕ ꯐꯔꯦ ꯅꯣꯏ ꯅꯆꯤꯟꯅꯥꯎꯒꯤ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯅꯥꯎ ꯍꯣꯔꯦꯟ ꯄꯨꯡ 2ꯗ ꯏꯕꯥꯅꯤ ꯄꯥꯕꯨꯡ ꯂꯧꯕ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯅꯪ ꯒꯥꯔꯤꯁꯦ ꯑꯝꯇ ꯁꯦꯡꯇꯣꯛ ꯂꯥꯛꯄ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯍꯧꯅꯕꯤꯅꯦ ꯃꯤꯅ ꯒꯦꯝ ꯁꯥꯟꯅꯕ ꯍꯧꯔꯀꯥꯟꯁꯤꯗ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯒꯦꯝꯗꯣ ꯀꯣꯟꯅ ꯁꯥꯟꯅꯕ ꯌꯥꯏ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗ ꯁꯠ ꯇꯧꯅꯕ ꯇꯝꯃꯣ ꯇꯥꯃꯣꯗꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯛꯀꯅꯨꯀꯣ ꯍꯣꯏꯕ ꯇꯥꯃꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯍꯧꯅꯕꯤ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯌꯥꯝ ꯍꯥꯏꯕꯁꯦ ꯍꯧꯔꯗꯕꯅꯤ ꯑꯉꯥꯡꯅꯅꯦ ꯑꯍꯟ ꯁꯥꯗꯅ ꯂꯩꯕ ꯍꯥꯏꯕ ꯅꯠꯇꯦ ꯊꯕꯛꯇꯣ ꯇꯧꯔꯨꯁꯨ ꯍꯥꯏꯕꯅꯤ ꯄꯦꯜꯂꯕꯅꯤ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯑꯝꯇ ꯂꯩꯔꯔꯣꯏꯗꯕꯅꯤ ꯄꯥꯈꯣꯟ ꯁꯤꯕꯝꯒ ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯄꯥꯈꯣꯟ ꯁꯤꯕꯝ ꯑꯗꯨ ꯑꯣꯏ ꯂꯩꯔꯕꯅꯤ ꯖꯨꯂꯤ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯍꯣ ꯅꯣꯏ ꯇꯥꯃꯣ ꯁꯅꯥꯍꯜꯒꯤ ꯃꯄꯥꯕꯨꯡꯗꯣ ꯉꯁꯤ ꯊꯣꯔꯛꯂꯅꯤ ꯍꯥꯏꯔꯛꯏꯕ ꯑꯗꯨꯒꯤꯅꯦ ꯉꯥꯡꯅꯔꯝꯃꯤꯅꯦ ꯑꯅꯤꯁꯤ ꯀꯩ ꯂꯝꯗ ꯂꯩꯕ ꯑꯣꯏꯗꯣꯏꯅꯣꯅꯦ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯗꯦꯜꯂꯤꯗ ꯂꯩꯕꯅꯦ ꯌꯥꯝ ꯆꯥꯎꯕꯕꯨꯗꯤ ꯅꯠꯇꯦꯗ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯁꯣꯝꯗꯁꯨ ꯂꯥꯛꯄ ꯏꯁꯧ ꯑꯗꯨ ꯂꯥꯡꯅ ꯒꯥꯔꯤ ꯑꯗꯨ ꯆꯥꯝꯂꯤ ꯑꯩꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯄꯥꯈꯣꯟ ꯁꯤꯃꯟꯗꯅ ꯑꯩꯒꯤ ꯆꯠꯀꯗꯕ ꯊꯕꯛ ꯑꯃꯐꯥꯎ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯇꯜꯂꯦꯗꯤ ꯍꯥꯏ ꯃꯥꯅ ꯍꯦꯟꯅ ꯇꯜꯂꯤꯅꯦꯗꯤ ꯈꯪꯄꯣꯠꯇꯦ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯃꯁꯨ ꯀꯨꯝꯊꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯪꯅ ꯊꯕꯛ ꯑꯗꯨ ꯇꯧ ꯍꯥꯏꯔꯒ ꯏꯁꯧ ꯂꯥꯡꯗꯅ ꯂꯩꯔꯕ ꯅꯌꯥꯝꯕꯗꯣ ꯁꯣꯏꯗꯅ ꯎꯔꯛꯅꯤ ꯉꯥꯡꯕꯤꯖꯅꯤꯀꯣ ꯅꯪ ꯏꯃꯥꯅꯦ ꯑꯁꯤꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯐꯒꯅꯤ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ ꯂꯩꯃ ꯀꯌꯥꯗ ꯀꯥꯔꯟ ꯇꯧꯔꯤꯕ ꯑꯉꯥꯡꯅꯣꯅꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯂꯥꯛꯄ ꯑꯃꯗꯤ ꯁꯅꯥꯍꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯗꯨꯅ ꯑꯦꯌꯥꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯔꯛꯂꯝꯃꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯄꯥꯕꯨꯡ ꯑꯗꯨ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ ꯃꯆꯥ ꯑꯩꯈꯣꯏꯅ ꯉꯥꯏꯒꯗꯕꯁꯦ ꯄꯨꯔꯥ ꯍꯣꯠꯅꯔꯦ ꯇꯥꯃꯣ ꯍꯟꯗꯛ ꯄꯥꯕꯨꯡꯅ ꯗꯦꯜꯂꯤꯗ ꯆꯪꯈꯤꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯈ꯭ꯔꯁꯦ ꯃꯇꯝ ꯈꯔꯗꯤ ꯀꯣꯏꯊꯣꯛꯂꯨꯕ ꯌꯥꯏꯗꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯋꯥꯏꯑꯦꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯕ ꯊꯣꯔꯛꯄ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯔꯝꯃꯤ ꯇꯣꯝꯕ ꯍꯜꯂꯣ ꯃꯥꯏ ꯁꯟ ꯏꯆꯥ ꯑꯅꯤꯒꯤ ꯍꯦꯜꯊ ꯀꯟꯗꯤꯁꯟꯗꯤ ꯀꯔꯤꯝ ꯇꯧꯗꯦꯀꯣ ꯁꯅꯥꯍꯜ ꯀꯔꯤꯝ ꯇꯧꯗꯦꯗ ꯄꯥꯕꯨꯡ ꯆꯍꯤ 1-2 ꯗꯦꯜꯂꯤꯗ ꯂꯩꯔꯨꯔꯒ ꯄꯨꯔꯥ ꯐꯣꯔꯦꯟꯗ ꯂꯩꯔꯨꯕꯩ ꯇꯥꯏꯞꯇ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯄꯥꯕꯨꯡ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕ ꯅꯈꯣꯏ ꯑꯅꯤꯁꯨ ꯍꯟꯗꯛ ꯄꯥꯕꯨꯡꯅ ꯗꯦꯜꯂꯤꯗ ꯆꯪꯕꯗ ꯄꯨꯟꯅ ꯆꯪꯈ꯭ꯔꯁꯤꯀꯣ ꯂꯥꯛꯄ ꯑꯩꯒꯤꯗꯤ ꯌꯥꯗ ꯄꯥꯕꯨꯡ ꯌꯥꯔꯣꯏꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯏꯃꯥꯒ ꯇꯣꯝꯕ ꯅꯣ ꯃꯗꯨ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯕꯤꯖꯤꯅꯦꯁ ꯍꯥꯏꯁꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯔꯤ ꯑꯃꯗꯤ ꯄꯩꯁಾ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯑꯁꯨꯝ ꯇꯧꯅꯃꯛ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯝꯃꯤ ꯂꯩꯃꯅ ꯒꯦꯠ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯇꯣꯝꯕ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯖꯨꯂꯤꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯈꯤꯔꯝꯃꯤ ꯇꯣꯝꯕ ꯃꯃꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ